Ngasi aina chanjarakadoriba paokhumsing asi malem asida leiriba wakal khanba ngambagi shakti yamna wangba miyuisingni manungda supnatagi chada ani khaktana Houbadagina loya fauba aigi paokhumsing asi phongba ngammi adubu adomdi aigi paokhumsing asi kayam chumna phongba ngambagi haibadu ngasigi video asida yengbiyu. Paokhum asi hek chanba loibaga second 10 gi matam pijarake adu faugi manungda paokhumsing asi phongba ngambra haibadu yengbiyu. Second 10 asi hek phabaga paokhumsing adugi asengba paokhum amuk haijarake adomna khalliba aduga chanabra haibadu yengbiyu. Aihak samudrada lei khut nipan pali machu onbusu ngammi aihak asi kanano. Aihak asi octopus ni adomna khalliba aduga soidana pibiramgani haina khanjei mathangi paokhum amuk mityeng taminasi. Aihak nong chuba hek loibaga tholai aihak machu tare na sai aihak si kanano. Aihak asi rainbow ni aihak isingi mathakta chatli mi natraga posai honbusu ngammi aihak asi kanano. Aihak hini aihak masadi pande adabu paibadi ngami aihak mitti yaude adabu kappadi ngami aihak asi kanano. Aihak leichil ni aihak thawai di pande adabu aihak hingnabagi damakta lepkana adumak pijabigadabani engonda yamna pijaringai aihak su yamna chakhalai aihak asi kanano. Aihak mai ni hojik phawada adom paokhumsing asi chumna loinamak phongbiba ngamba taragadi like amatang namsinbiramu. Aihak khongdi pande adubu chenmadi ngami aihak chindi pande adubu isagi khonjel amadi leijei aihak asi kanano. Aihak asi turelgi isingni aihakna yamna tamna chatlagadi miyamna nungai aihakna yamna kanna chatlagadi miyamna khudongthiba piba ngami aihak asi kanano. Aihak asi nungsit ni aihak apikpa posak amani chahi kharagi matungda yamna chawrakpasu ngami aihak asi kanano. Aihak asi upambigi maruni mangal haiba posak asina leiraba makhai ai adomgi tung koin inaduna talai aihak asi kanano. Aihak asi adomgi mamini aihakna pochai atopa kangliba makhai aihakti hena sumsum chosilai aihak asi kanano. Aihak si tawel ni aigi ya kaya ama pali adubu ai chikpadi ngamde aihak asi kanano. Aihak asi samjet ni hojik fawgi manungda adom paokhum kayam chumna phongba ngambirabage loinamak chumna phongbiramgani haina khalli maramdi aihak ke viewers sing asi kok leiba viewer ngaktani aingonda makhul kaya amadi pali adubu aihak ising tungsinduna thambani ngami aihak asi kanano.
ꯑꯩꯍꯥꯛ ꯑꯁꯤ ꯁ꯭ꯄꯣꯟꯁꯅꯤ꯫ ꯑꯩꯍꯥꯛ ꯍꯤꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯏꯁꯤꯡꯒꯤ ꯃꯊꯛꯇ ꯃꯤ ꯑꯃꯗꯤ ꯒꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯕꯗꯤ ꯉꯝꯃꯤ꯫ ꯑꯩꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ? ꯑꯩꯍꯥꯛ ꯑꯁꯤ ꯊꯣꯡꯅꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯄꯥꯎꯈꯨꯝꯁꯤꯡ ꯑꯁꯤ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯗꯣꯝ ꯄꯥꯎꯈꯨꯝ ꯀꯌꯥ ꯆꯨꯝꯅ ꯐꯣꯡꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯑꯗꯣꯝꯅ ꯌꯥꯅꯤꯡꯗꯕ ꯄꯥꯎꯈꯨꯝ, ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯤꯒꯤ ꯃꯍꯨꯠꯇ ꯁꯤ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯃꯗꯨꯁꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯊꯝꯕꯤꯔꯝꯃꯨ꯫ ꯁꯣꯏꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯒꯁꯨ ꯑꯩꯒꯤ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨꯕꯨ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯑꯩꯍꯥꯛ ꯁꯦꯝꯗꯣꯛꯆꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯁꯣꯏꯗꯅ ꯂꯧꯖꯒꯦ꯫